Ishamak Kaipu Silhau Kaujai, Kotu Committee on Tribal Unity, Kangpupi Cedar Hills ki spokesperson Amani, Ngasi ki Ayuk Kasida, Kotu na Thamjaba Wapam, Nataga Warip, the Loinana, Hoigi, Kangpupi ki district, Impan, Manipur dagi, Changakpa, Naha Ahumgi Matangda, Kotu na Haibagumna, Hoigi Thamjaba Wapamdo. Ngasigi ayuk sida akhoi Kangpupi gi SP yaunana Assam Rifle ga loinana akhoi gi promise to cap tobo haibase phongdok oina okay thabak asi pangthok charani haibase thamjaningi akhoi gi kuki volunteer singna noibo misam ne haibadagi akhoi gi khutta leibada noida ati kakai nataga nungai taba kai wakham lei la akhoi gi lamina ba anjing yam room ti tawi khoi samana do Okay, inaw na di kamning bawa pum labor adi matang da. Chaman na ka. Okay. Sinaluna sana manaw to manaw gumna. Okay. Loina na numit khara akhoi sida lairi ngai da noini gi pin da bawa pum kamning ba labor. Kari pin da ba lay. Pin da ba ya ma ka sula jade akhona lambi de shoi hadi bo shoi na sangu bani na. Akhona shoi shara to khanjai. Adubu yamajinna yamna sina manaw luna jana to biju manaw khoi thamu yamna pin haninga lekha yamajinna thagasa hani noini bo asoy ngam atik akai yaude haina thadu ani haibagi pawsi kam kanda phangi yam kono lakana harieba dum sai khoi alla mana leine aduga dum hai aduga adugumba nungairaba pawdu phangakanda noini da kari aphawbale Kari Pauge, Wakanda. Yum Yorne have Hamoda, Hoima, Hoi family, Hoi Frogna Lady, Upamani Kamada, Hamoda, Hanai, and Noya. Cookie Joe community singna, Nupi Angang, Ahalaman, Nataga innocent Oiba, Kutlai Pai the Ba. Mida, Akona Kutadi, Hibigi Wapamsi, Chapchana Cookie Joe singna, Lepe, Hibigi Wapamsi, Hanadagi Tabibra. Nataga honjik aina haiba wafam asida tabada noini gi pukningda pinjaba nungaiba kari aphawba lei sumaina innocenta yam thina luon tawba sita bada yam nuai je haibati ngiba community ni hamasida khana sainaraga kari kana ba purakana haibati yam thina otna biraga kam kana ba purak hai akhoi gi Kukijo community dagi chakhadau badina akhoi lehoriba Kukijo gi community gi mi singda wafam Karadang Pamning Balabra. Yamangasi, when a Shidagi, Jimda, when a Halakadu Matamazida, when a Singi Sinau, Gishinau in the when Hainana, when Masamana, when a Hajaning Lodi. Singi, a Hoi Kuki, Sinau in a Toto with Kodimota, my papa, a Herbato, Juno, Hoi Masamana, Lunazana, to Vivis Mina, Patunta, Podazu, so the Namdova, Yamajinda, and I, Yaudan, Herba. Aroiba wahang oina Metei macha ama Kukigi lamda asida changak khibada noini gi thajabagi wang mada Kukijo community singna noibu thaduk lakpa haibasi nasa noini na akhoi gi Metei community da kari wafam phongdok ningi akhoi ahanba chang ko de khoi khoi je mangani habi thajaba dum chawa lei haita aduga sumaina kalani kholani gaina hairakdo yamoina yam nuai edo am adugum thagachani aduga inawani da aroibada aina thamjaning do wafamsi video namakpa sakmai sida lepiba ahalaman singja noini na akoisi committee on tribal unity ne haibasi khangbiba Hospital haja Kotu di taipo. Kotu haibasi taiko Kotu haibasi na akoigi wafam period si leptuna noini bu kannanaba numit marini mangani manu asida chelaga sugadaba tawgadaba thabak mayasi tawe haibasi inaw anina chapchana khangbinaba haijari ka Yamajingi to my papa. Okay. chibaiga Lamani to ba ko din naman pa ko yin ki da bale da su nintu angang ni na lairik lai su sa ka ni na ba ai ebe da ngai Ebe lo bita ngari ya. ngai chalu ko Adi noi ne. gari ne ngai chalu ko yin da ba to ko
loina police da sinagani ko pare ko nungai na yo ko Okay then. See, this is the way how things are done, even in a conflict time, showing a higher moral ground. This is what the Kuki Jau communities are known for, with a simple heart and with a attitude of not hurting women, children and civilian innocent. That is our priority.